Akisbani Imphal Nolini Devi na pau pajari ahanbada maru iba pau Manipur da haukiba pung kunmari da COVID ke anoba case lising ama thengnaki positive oiba 13 siki anaba lising ama chupna 13 naba phaki Commerce amasung Industries Mantri Thongam Biswajit na hairi Rajya sida private company sing changlakpana thabak phangdabagi samasya hantahangani Pradhan Mantri na hairi National Education Policy lising ani kunna lebak asigi naharol singi manglan lak kaya mangphauna hangani Lebak asida COVID ki vaccine dose ko 35 lakh tare thena kapkhre amasung Tokyo Olympic Games sa MC Medicom mahaki lamba Rio Olympic ki bronze medalist Colombia gi Ingrid Valencia gi kutta maiti hore सरकार की फैसिलिटी सिंगदा सही तरह निपान की मथक की मियोई सिंगदा कोविड-19 की वैक्सीन लेमना कापगी कैंपेन लेबाक सिंग बथुंगबदा सथरिबना नहा ओरिबा सिंगना वैक्सीन असी कापथोकनबा अमदी अतै मियोई सिंग वैक्सीन कापदसु मतेंग पांगबिना बाहायजरी कोविड के अकीबा लेरिबना मियामना चेक्सिनबा वाटपगी थवंग सिंग तोकबिदुना यारिबा मखै युमदगी सथोक्तना लेबियो तंगाई फदना सथोकलबदी फेस मास्क सुपियो फुट तरु की सोशल डिस्टेंसिंग थंबियो माइमिट अमसुंग खुसा तोइना हमदोक्तुना तरुतनाना थंबियो कोविड का मरी लेनबा ई पाउसिंग अमदी मतेंग की दमक नेशनल हेल्पलाइन नंबर सिंगना 01123978046 अमसुंग 1075 नी अदुगा राज्य की हेल्पलाइन नंबर ना 0385241168 अमसुंग 1800345381 नी COVID-19 दगी ngakthoknaba tangai phadaba chana kanglon sing ngakna chapinaba Bishnupur district की SP Hopchen Chapamna appeal tawraduna hai मियामबु हॉप्शन सापमना खुरुमजरी नुसीजरब इरेचासिंग तमथीरब कोविड-19 लाइचतगी कंजनबगी दमक अखोय अमुक हन्ना चेक्शनबगी फिरेब लोमिनरसी कोविड की वैक्सीन सोयदना कापथोकपियु फेस मास्क सोयदना उपियु मी अमगे मरक्ता फुट तरुक लापना लेबियु हैंड सैनिटाइजर सिजनबियु हैंड वॉश नत्रगा सापोन सिजनदुना खुद सा सेंगना हंबियु लाइचत असिदगी ngakthoknaba laingakna matam-matamgi oina piba tangai fadaba chana kanglonsing akhoi khudingmakna ngakna chanminasi cheksinba haibisina laichet asi changhandanabagi khwaidagi faraba pambaini miyamo amuk kahanna kurumjari hojik mapung oiba pau Manipur da hokiba pung kunmari da COVID ke anoba case lising ama thengnaki Rajya ki COVID-19 command control room na ngasi numidang waram thokiba jerol amagi matung inna Imphal West na khwaidagi masing yamna mioi jani marputara mapan positive oiki aduga Imphal East na mioi Chama humputaro Bishnupur da chama kuntra humdoi Surachanpur da chama kunmanga positive oiba thengnaki hairiba matamasigi manungda COVID positive oiba mioi 13 siki Siribasing adugi manungda Imphal East gi mari Kaksing dagi ani Imphal West Ukhrul Bishnupur Tengnopul amasung Surachanpur dagi amamam yauri Hokiba pung kunmari da mioi lising machupna 13 naba phaduna discharge tauki Naba Parapagi Sang Hosek Sadamar Putare Dasmik Amatare Lady Aduga Active Case Ki Masingna Lising Tara Chanipan Marputara Manga Oidi Marak Asida Ngarang Pawbada Rajya Asida COVID ki vaccine dose Laktara Nitoi Lising Humputara Manga Chama Yankai Mari Kapkre Masigi Manungta Ahanba dose Gina Laktara Lising Humputara Mapan Chanipan Mangani Aduga Anisuba dose Gina Lakama Lising Marputara Manga Jahum Nipumapan ni Rajya asida hojik oidiba COVID-19 gi phibam asi yenglaga ICICI Foundation na medical ambulance ama amasung oxygen concentrator yankai mathoi ngasi Mukhyamantri N Biren Singh da khusinakre Mukhyamantri gi secretary ta pangthokiba thorum aduda sinarakiba ambulance aduda UPS nataga rooftop solar battery gi matengna mai leptana phanghanna ba thorang su yauri Oxygen concentrator sing adu Rajya asigi tongan bazila singi CIC amati PIC singda pinabani Thauram to the Mukhyamantri ge secretary NGFT amati ICICI ge official sing sarup yakhi Tungda North Eastern Development Finance Corporation Limited na masigi CSR initiative ki makhada Mukhyamantri ge relief fund da lupa lakh 13 su dan tawki tabiriba pawasi Akasbani Imphal dagini
Textiles, Commerce amasung Industries Mantri Thongam Biswajit Singna hairi Raija sida private company sing changlakpana thabak phangdabagi samasya hantahangani Imphal gi News Secretariat leiba mahaki office chamber da ngasi video conferencing ki khuthang da pangthokpa thauram amada Yakaki India Private Limited namasigi wire harness manufacturing unit ama Raija sida linkhat na bahaijarakpa dubo taramna oki thauram tu da Yazaki India Private Limited ki managing director Prasant Naik na Manipuri company asigi manufacturing unit ama linkhat na ba prastap tawrakhi masina Raija sigi naharol sing madu oina nupi lising ama chamga henbada thabak pibangam gani Sri Prasant Nahai Company asina mafam nipanda domestic business sakwat hanaba amasung leibak asida plan taramathoy lingkhat pada akan bamideng sangli Sri Biswajit wafam adubu taramna okladuna hai madugi matangda Raijagi Mantri Mandal gi mifamda puthokani mahangna hai Raija sigi miyambu thabak pinabagi prastab adu yamna magthagatningai oi Entrepreneurship ki masing hengkat hanbana Raija sida thabak phangdabagi samasya hantahangani hainasu mahakna makha takhi Hawjik paliba sarkar asina Raija sida singthaningai oiba mawongda awonba purakle amasung hawjik Raija sida mapung phana santi leire haidaduna hawjik chathariba lockdown asi loiraba matungda company gi official singna Raija sida laknabasu mahakna button tokhi Raija sigi oiba udyogi amadi sel thadabagi thausil amasung single window clearance system gi matangdasu mantri na phungdokhi miphamatuda textile commerce amasung industries ki commissioner RK Dinesh industries ki director L Bikram amadi atai official kayasu saruk yakhi Pradhan Mantri Narendra Modi na hari National Education Policy lising ani kunna lebak asigi naharul singi manglan lakaya mangphauna hangani National Education Policy NEP lising ani kungi sahi ama mapung pharak pathauramda shiksha ki lamda leiriba mioi singda wangang bada Sri Modi na hai ning tambaki sahi humputara manga suba kummon changlakpa asida NEP lising ani kunna Bharat ki yaifarabat tungi laibak sembada mapung oiba thodang logani Thauram asika mari lenana mahakna shiksha ki lamda maruiba thodang kaya su hodokhi Sri Modi na hai COVID-19 na maram oiduna shiksha ki thabak thauram khudimakta apanba pire adubo mahiroi singna athuba matam gi manungda ahongba asiga susinaba ngambaga loinana online da mahimasing tambagi thawongda susinaba ngamle Mahakna hai Digital India Mission amasung Vision of Industries for da leibak asigi naharol singna achauba thodang logani Anaupa mahimasing tambagi thausil asina mahiroi singbu darkar leitaba mawongda parikya gi wakal charangna badagisu kokhanba ngamgani Pradhan Mantri na hai hanadi mahiroi singna awang bathaki mahi tamna bagidamak miramda chatlami adubo athuba matam gi manungda mahiroi singna makhoi gi maramdam asidasu malem thaki shiksha phangba ngamlagani mahangna hai NEP lising ani kunna mahiroi singda makhoi gi mamalonda tamjabagi khudong chaba su phanglagani amasung takpi tambina bagidamak makhoi gi apamba lon khanbagi khudong chaba su phanglagani Raija Nipan ki Engineering College Taramatita Bharat ki lol mangata engineering coursing tamba haugadawriba adugi damaktasu mahakna nungaiba phungdokhi hariba lol manga adudi Hindi Tamil Telugu Marathi amasung Bengali ni engineering coursing asigi Bharat ki lol taramathoida handoknaba kulai su puthokle Pradhan Mantri na Academic Bank of Credit chu loans tawkhi Kendra na hari lockdown manungda Sports Authority of India na contractor labor cost amata lokthokibagi wafam leite Lok Sabha da ngasi iduna piba paukum amada Youth Affairs amasung Sports Mantri Anurag Thakur na hai thabak leitaba cost singda honorarium pibagi scheme amatasu mantralay asina sanahan kiba leite Sabhata mahakna hai sai Khelo India amasung Target Olympic Podium scheme na top scheme makhada konchenba cost amasung athlete chingna scheme sing atugi niti niyam gi makhada sel gi matek makhata na phangkhigani Mantri na hai sanapam sing hangdokpa amadi sana khonabagi training pibagi thabak hobagi SOP sing asi mahaki mantralay natraga sai na thoi mahangna hai COVID license na maram oiduna thingjiloraba training gi thabak SOP sing asigi makhada amuk hore Lok Sabha da makhata bawhang singi pakumda Mantri na hai left wing extremist singna sokhalaba mafam sing Jammu Kashmir amasung awang nungpok Raija sing yauna Raija tarahumdoi da sarkarna sana konabagi lamda chawkhat hanaba honari Khelo India program ki makhata Sri Thakur na hai leibak sinba thungbada Khelo India Center chahum humpu linkhatle aduga Center of Excellence kunmari masak khangdokle Antarjati ki oiba sana khonabagi event sing amadi tournament sing leibak asina yimbu oiduna pangthokpagi prasabsu sports mantralay na yare mangna hai handak Tokyo Olympic ta thariba si aitiasik oiba mawongda Bharat ki khwadigi sauba contingent ni Akashbani Imphal dagi pau tabidi
Haukiba pung kunmarita lebak asida puna beneficiary lak nipu humdoi lising marputara nitoi henbada COVID ki vaccine kapki masiga luinana lebak sin betungna sathariba vaccine kapagi khongjang asida puna vaccine dose koti nipu manga lak taret hena kapkhre zero lamada kendra ki haksel mantralay na hai haukiba pung kunmarida lebak asida COVID ki anuba case lising nipu humdoi jamapan mapan thengnaki Haujik leibak asigi active case ki masing lakmari lising ahum chanipan ni pu oiri masi apunba case ki sada ama dasmik anini pani COVID-19 dagi naba pharapagi sangna sada marphutara tare dasmik ahum nipan oiri marak asida kendrana raija sing amasung union territory sing da haujik phawbada puna vaccine dose koti ni futare lak ni funipan hena pikre vaccine dose lak jangkai humdoi lising manga chani humpusu pinana ba samsari Malimgi kai kanba numit ngasi pangthokli masi miyamda kai singbu kanbagi thabakta sagatnaba amadi bhabtanabagi pantamda pangthokpani Uparashtrapati M Venkaiah Naidu na miyamda kai singbu amadi makhoigi leifam singbu ngaksenaba thabak hena kankhathanaba afil tawri haukiba chahi kara achida bharatda kaigi masing ningthina hengkalakpada mahakna nungaiba phongdokhi Pradhan Mantri Narendra Modi nasu lamlaki sa usek singbu luna sana tawjaba myoising maru oina kaibu kanbagi thabakta thawai yauna honariba singki maphamda nungaiba phongdokhi Twitter da thagatpa warolda Sri Modi na hai leibak asigi raija 19 da tiger reserve sing lei Environment Mantri Bhupendra Yadav na hai Conservation Asia Tiger Standard International Executive Committee na Bharat ki tiger reserve 13 da accreditation pire SCO ki ngaksel mantri singi mifam yauna bagi tamak haujik Tajikistan ta leiriba ngaksel mantri Rajnath Singh na leibak aduda mahitam tuna leiriba Bharat masa singa wari sanakre Sri Rajnath na mahiroi sing aduga Bharat ki wata pataba masak matum amasung mipal tangdaba atmanirbhar ta ohinna bagi lamda honariba sing adugi matangda wari sanaki Shiksha amasung analayang ki lamda nauna oirakleba phibam asigi matangdasu makhoina khanaki Ngaksel Mantri na ngasi Tajikistan ki Voter Road Organization BRO ki project site to yengki Tokyo Olympic Games sa MC Mary Kom mahaki lamba Rio Olympic ki bronze medalist Colombia ki Ingrid Valencia ki khut maithi hore magna maithi ki ba aduda kendra ki mantri Kiren Rijiju na hai Tokyo Olympic sa sumna ki point amata maithi jarbasu mahaki mafam dadi matam supara champion oina leiragani magna malem ki nupi boxer amata na phangkidriba sing adu phangbangamle Mahaki damakta Bharat na sauthok chai hairi games asigi ngasi tare ni sanba numita Bharat ki nupagi hockey team Sattler PV Sindhu boxer Satish Kumar amasung archer Atanu Das quarter final sangkre badminton sanaroi PV Sindhu na nupigi singles da Denmark ki Mia Blissfeld fu kunmathoi tara manga kunmathoi tara humdoi da maithiba piduna quarter final sangki Sindhu na quarter final da hayang Japan gi fourth set akani Yamaguchi ga thingnagani Nupagi hockey da Bharat na defending Olympic champion Argentina bu ahum amada maithiba piduna quarter final sangkre masiga loinana pool A da Bharat Australia ki hek mathangda ani subata leire Bharat na hayang makhoi gi final full match nungtil pung ahum da yimbu Japan ga sanagani Bharat ki nupi ki hockey team na hayang ayuk pung 9 minute 35 da Ireland ga sanagani Bharat ke boxer Satish Kumar Chunupagi super heavyweight category da quarter final sangkre mahakna Jamaica gi Ricardo Brown bo mari amata maithi bapiduna quarter final sangki mahakna nungmaijung numita Uzbekistan gi V Zalolov ka thingnagani Railways na Tokyo Olympics sa saruk yariba makogi sanaroi sing amasung official sing da khanaba sel gi mana piragani haina lauthokre sanagi medal phanglakpada lupa koti ahum lupa gi medal phangbada lupa koti ani amasung senjang gi medal phangbada lupa koti ama piragani sanaroi amana nipan chuba position phawbagi manung da laglabadi lupa lakh 30 manga pigani aduga Olympic asida saruk yariba sanaroi khudingmakta lupa lakh 3.5 pigani Loisilakpada COVID-19 da kingakthoknaba face mask uppa puttaruk lamdana leiba khutcha amati maimi taru tanana thamba haiba achamba thawong ahum asi ngakna chapinaba amukhanna ningsingjari aroibada maruiba pau amukhanna Manipur da hokiba pung kunmari da COVID kenoba case lising ama thengnaki positive oiba 13 siki anaba lising ama chupna 13 naba phaki Commerce amasung Industries Mantri Thongam Biswajit na hairi Raija sida private company sing sanglakpana thabak phangdabagi samasya hantahangani Pradhan Mantri na hairi National Education Policy lising ani kunna lebak asigi naharol singgi manglan lakaya mangphauna hangani
लेबाक असिदा कोविड की वैक्सीन डोज कोटी 95,03,000 हेना काखरे अमसुंग टोक्यो ओलंपिक गेम्स एमसी मेरी को मा की लंबा रियो ओलंपिक्स की ब्रोंज मेडलिस्ट कोलंबिया की इनग्रेड वेलेंसिया की कुत्ता मैथी होरे पाउलुजरे।